Sunita masana kapadu ubada masabu kosanbi aduga tapna haire phare phare haukrede haukre yumdane matam khradi lei khoibem ado nang nasaga di cholokte ko Angel ngasai Zakina haikibadu mamana sapsana hangpoduda khangning ningsingai hais sidi haizilagi khanduna tapna ima aibu kari harsi nasagi isatpu asi hairaga kapsinare Rosan mama masana sari be waridu haipetta hawrduna masabu matam kuine yumda thamba yaroi khalai Sunitana phare phare se kapunu se ima taba ngamtre yengoi handak tha sida luhongnabane ima baba ta phasana hairage phatanung ta thotringai sida ima ai ham lankre phare phare puthajaro yare ima sa isin losilugi ko asi haram laga thokre oima piga se kaidenu khangdi acting to badane sorga phulemi masinu pas ki hakta ima ipaga se loi wahalle baina tanjadu da Zeki phone tore hello da Zeki hello ke henrage aina hayodo hayabona hoi haire haire handak thada lohna bisilani haikrabani harorabo asengba yahu ai phone thamake pause mayam dam dena store khige asi hairaga phone du thamgre kaino sibu brain ta khayawti haikibani taseng ngawba salo singbu singnare daidi hey kana no get aso wahang isina abem kana laksano khangdine thosi Jackson on thona thajaki jeta ko karam kan throke Jackson na section duna John bu kole John hek thumbuga laisini sanna su sasena khangam drab sanna Marcia udaba yam kuire Pazabaga se halam jine Marcina taning de mau humle gansida ado saksaraga hangu ko noi phatla ga phachapi ton ai sauni ko John lomdon sinduna John imaga babunga di kam dawre John masayam kalida anaye ke yaudi ngai kone noi gi nasana modu amthi ngedana Jackson maro ai khoina ngawrokpaga ne moina ngawbasiga onthona khenakhreda hey asoba yai tombo thorolo kana no mulai ne Jacob ibungo John nang oire isadi manipur da lakpa kyam kuirage pabo ngasi thungnabani hek thungbaga mafam sida marup hoi papung hoi uning manbagi selaini sanna hey to dek heria noidi pakhang phadana nupi ga loi thile mene Jona Jackson gi na kong me ada mau hom sidi amukta pulap ki dawriba san kai sirol na tawriduna Jackson na mu John gi na kong da tap na hai mau hom sa amukta pulap mirolini udro John no mi mau si yam haina thida masak si loi hek phase ai khoi ani di luhong bu so mata yaudre mau ani amadi phaibolo mayamdu wawa noi Jacob ibungo John nang amadi ngaw halamdrine ko ai khoi gi di gyan pungtha takhre masa mamu mayam sinana gyan ga pungtha takhre babo ai khoi di nasu ani khaktani nupi ama nupa ama nupa di 12 loraga MBBS tami nupi di class 9 ka da ngai da Manipur da su yam kuina legedam na tamnina poroktrabani phai ai khoi da ngai re Manipur da leise noi mayam di mapalam se onthok na nungai khra male babo nungai be di kaino babung hoina hena khangni dudi amuk satpada kamda hoge haido swai gi di hawa nuksi se khra sembu wale samudra mapanda nuksa yai be se sida hena nungai be te babu mayam pulap nok thore Jackson yare da bhai nungai be da ne hanjan be dialog yore ai ka da sanga sanarose nangi na sindo break phawa ngam da mi leje Jakin pabung hoi matam da di mai taram ni he pabung John gi dialog se potika pi Jackson hey masigi angang hala se asimu yorone ai hawgale ko bye
ꯂꯥꯎ ꯀꯥꯗ ꯆꯪꯉꯁꯤ ꯑꯉꯥꯡ ꯋꯥꯅꯤꯁꯨ ꯈꯪꯗꯦ ꯑꯍꯜ ꯋꯥꯅꯤꯁꯨ ꯈꯪꯗꯦ ꯁꯤꯡꯖꯨ ꯃꯌꯥꯝꯗꯧꯅꯅꯦ ꯌꯥꯎꯗ ꯍꯦꯛ ꯌꯥꯎꯔꯗꯅꯕ ꯖꯣꯟ ꯍꯦ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏ ꯉꯥꯡꯗꯨꯅꯤ ꯅꯪꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯌꯥꯝ ꯂꯦꯝꯃꯛꯄ꯭ꯔꯕ ꯍꯥ ꯍꯦ ꯑꯃꯦꯔꯤꯀꯥꯟ ꯒꯣꯠ ꯇꯦꯂꯦꯟꯠ 이붕어 ꯂꯥꯎ 이빠 이사 와리 뿔리 마pangi 가든에 파무시 ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯃꯥꯔꯁꯤꯅ ꯐꯅꯗ ꯅꯨꯡꯉꯥꯏꯔꯦ ꯁꯥ ꯀꯤꯆꯟꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒꯦ ꯃꯧ ꯅꯣꯏꯁꯨ ꯂꯥꯛꯑꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯁꯤ ꯅꯣꯏ ꯑꯟꯇꯤꯒꯅꯦ ꯁꯛꯀ ꯈꯪꯅꯧ ꯂꯥꯛꯑꯣ ꯖꯦꯀꯣꯕ ꯑꯕꯦꯝꯒ ꯖꯦꯀꯤꯒꯗꯤ ꯀꯃꯟ ꯔꯨꯝꯗ ꯐꯝꯍꯧꯔꯤ ꯖꯦꯀꯣꯕ ꯃꯉꯥꯎ ꯊꯤꯕꯗꯅꯦ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯖꯦꯛꯁꯟꯁꯦ ꯉꯁꯤꯗꯤ ꯏꯁꯨ ꯖꯦꯛꯀꯤꯅ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯔꯦꯅꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯝꯗꯧꯗꯧꯔꯤꯕ ꯑꯍꯜ ꯑꯣꯏꯅꯤꯡꯈꯤꯗ꯭ꯔꯦꯗ ꯀꯨꯝꯍꯩ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯌꯦꯡꯅꯤꯡꯂꯤꯕꯣ ꯖꯦꯛꯁꯟ ꯄꯥꯕꯣ ꯑꯩꯕꯨ ꯃꯣꯏꯗꯧꯅ ꯉꯥꯎꯔꯛꯄ꯭ꯔꯅꯦ ꯃꯣꯏꯗꯤ ꯑꯣꯚꯔ ꯃꯤꯌꯥꯎ ꯌꯥꯎꯔꯤ ꯑꯩꯅ ꯇꯧꯔꯛꯇꯕ ꯊꯕꯛ ꯉꯥꯛꯇ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯗ ꯑꯕꯦꯝꯅ ꯏꯁꯥꯗꯅꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯩ ꯀꯥꯕꯣꯛꯀꯤ ꯃꯅꯥꯛꯇꯅꯦ ꯉꯥꯏꯍꯥꯛ ꯐꯝꯃꯨꯒꯦ ꯅꯄꯥ ꯅꯆꯥ ꯋꯥꯔꯤ ꯁꯥꯟꯅꯍꯧꯀꯣ ꯅꯨꯃꯤꯠꯇꯨ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯅ ꯑꯃꯒ ꯑꯃꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯒ ꯖꯣꯟꯁꯨ ꯍꯟꯈ꯭ꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯜꯀꯤ ꯁꯤꯜꯀꯤꯁꯨ ꯂꯧꯈꯠꯇꯨꯅ ꯃꯌꯨꯝꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯔꯝꯃꯤ ꯖꯦꯛꯀꯤꯅ ꯅꯆꯥꯁꯦ ꯑꯩ ꯅꯥꯛꯇ ꯊꯝꯒꯅꯨ ꯍꯥꯏꯕꯅꯤ ꯑꯩ ꯀꯤ ꯍꯥꯏꯕ ꯑꯉꯥꯡꯗꯨꯅ ꯄꯥꯄꯥ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯒꯅꯨ ꯖꯦꯛꯀꯤꯅ ꯀꯩ ꯑꯉꯥꯡꯅꯣ ꯁꯤꯕꯨ ꯄꯣꯛꯄꯒ ꯃꯔꯣꯟ ꯊꯣꯛꯄꯁꯤꯕꯨ ꯂꯥꯏꯔ ꯚꯨꯠꯂꯝꯃꯤ ꯑꯦꯟꯖꯦꯜ ꯏꯁꯥꯅꯦ ꯏꯁꯥ ꯀꯅꯥꯒꯤ ꯂꯥꯏꯅꯣ ꯑꯉꯥꯡꯗꯨꯅ ꯖꯦꯛꯀꯤꯒꯤ ꯃꯁꯝ ꯂꯥꯝꯃꯒ ꯐꯣꯏꯔꯝꯃꯤ ꯑꯉꯥꯡꯗꯨꯅ ꯄꯥꯄꯥ ꯒꯦꯠ ꯑꯥꯎꯠ 이마기 만학대 쌍부야로 세 아이 칸대기 마마네 그이는 떠오르시고 아이 로만스 깜나 팡드림이 머시기 붓기 강시 도록부대게 안강드나 마마기 모바일도 빠르가 제끼드 도미 You bad boy Don't touch my mother 고가세 라이 가이드 떠오르시 머시기 가 카세 아이 머싱도 라디네 머시 하도그니세 이스 하도그나 싫어 ꯅꯪ ꯁꯤꯒꯦ ꯍꯧꯔꯤ ꯅꯥꯀꯟꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯒ ꯖꯦꯛꯀꯤꯗꯨ ꯀꯥꯞꯀꯦ ꯇꯧꯏ ꯖꯦꯛꯀꯤꯅ ꯑꯦꯟꯖꯦꯜ ꯑꯝꯇ ꯈꯥꯝꯃꯣꯃꯤ ꯑꯩ ꯍꯥꯠꯇꯣꯔꯦꯃꯤ ꯑꯝꯇ ꯈꯥꯝꯃꯣ ꯍꯥꯏꯕꯅꯤ ꯌꯥꯝꯕꯣꯡ ꯀꯩꯗꯧꯔꯒꯦ ꯃꯉꯥꯛꯅꯔꯕ ꯀꯩꯅꯣ ꯎꯃꯪ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯁꯥꯁꯦ ꯖꯦꯛꯀꯤ ꯃꯃꯤꯠ ꯄꯪꯂꯤ ꯑꯦꯟꯖꯦꯜ ꯑꯝꯇ ꯈꯥꯝꯃꯣ ꯅꯁꯥꯅ ꯍꯥꯠꯇꯣꯔꯦ ꯍꯥꯏꯕ ꯑꯦꯟꯖꯦꯜꯅ ꯑꯁ ꯌꯥꯝꯕꯣ ꯒ꯭ꯌꯥꯟꯗ ꯇꯥꯔꯣ ꯍꯥꯏꯕꯅꯤ ꯀꯥꯏꯗꯩ ꯅꯆꯥꯅꯣ ꯅꯆꯥꯒꯅꯦ ꯄꯣꯛꯇ ꯂꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯖꯦꯛꯀꯤ ꯑꯦꯟꯖꯦꯜꯗ ꯌꯦꯡꯂꯒ ꯍꯥ ꯀꯔꯤ ꯍꯧꯖꯤꯛꯀꯤꯗꯣ ꯃꯪ ꯏꯃꯥꯏ ꯑꯩ ꯃꯥꯡꯉꯦ ꯃꯇꯥ ꯑꯃꯅꯤ ꯖꯦꯛꯀꯤꯅ ꯑꯦꯟꯖꯦꯜꯒꯤ ꯄꯨꯛꯇ ꯇꯞꯅ ꯅꯥꯟꯕꯤ ꯄꯄꯥꯒꯤ ꯊꯣꯏꯕ ꯅꯪ ꯄꯄꯥ ꯍꯥꯠꯀꯅꯨꯀꯣ ꯃꯃꯥꯁꯦ ꯅꯪ ꯂꯧꯖꯔꯣꯕ ꯑꯩ ꯑꯣꯏꯔꯔꯣꯏꯕ ꯇꯥꯅꯤꯡꯗꯦ ꯉꯥꯛꯇ ꯇꯨꯝꯒꯤ ꯅꯁꯛꯇꯨꯒ ꯇꯨꯝꯃꯨ ꯌꯥꯔꯦ ꯑꯣꯏ ꯅꯪ ꯈꯪꯄꯣꯟꯗꯦ ꯁꯤꯔꯝꯗꯧꯔꯦ ꯅꯆꯥꯅ ꯍꯥꯠꯇꯅ ꯍꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯉꯥꯡꯒꯦꯒꯅꯦ ꯑꯁꯥꯏ ꯊꯧ ꯉꯥꯡꯉꯨꯔꯣ ꯖꯦꯛꯀꯤ ꯇꯞꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯦ ꯑꯉꯥꯡꯗꯨꯅ ꯍꯥꯠꯇꯣꯛꯅꯁꯤꯔꯣ ꯃꯃꯤꯠ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯏ ꯀꯤ ꯀꯨꯝꯂꯥꯀꯨꯝ ꯑꯦꯟꯖꯦꯜꯗ ꯀꯣꯜꯂꯨꯏ ꯃꯕꯨꯛ ꯃꯄꯥꯗ ꯃꯈꯨꯠꯇ ꯊꯝꯃꯨꯏ ꯃꯊꯟꯇ ꯈꯟꯖꯩ ꯖꯦꯛꯀꯤꯅ ꯍꯩꯁ ꯑꯃꯨꯛ ꯁꯤꯛꯂꯛꯇꯅꯕ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯂꯒ ꯑꯦꯟꯖꯦꯜꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯃꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯉꯥꯜꯗꯨꯅ ꯃꯌꯥꯝ ꯍꯧꯒꯠꯅꯔꯦ ꯃꯥꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯅꯔꯤ ꯖꯦꯛꯀꯤꯅ ꯃꯃꯥꯗ ꯉꯔꯥꯡꯒꯤ ꯃꯪꯗꯨ ꯀꯤꯗꯅ ꯇꯝꯖꯔꯤ ꯃꯥꯔꯁꯤꯅ ꯍꯦ ꯑꯉꯥꯎꯕꯣ ꯃꯈꯨ ꯃꯪꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯐꯅ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯕꯕꯨ ꯃꯪ ꯑꯃꯗꯕꯨ ꯑꯗꯨ ꯀꯤꯕ ꯖꯦꯛꯀꯤꯁꯨ ꯃꯊꯟꯇ ꯃꯀꯣꯛ ꯈꯣꯠꯂꯒ ꯅꯣꯛꯊꯣꯔꯛꯏ ꯏꯃꯥꯁꯦ ꯀꯤꯕꯤꯗꯦ ꯃꯪꯅꯕꯨ ꯁꯨꯝ ꯇꯟꯕꯩ ꯋꯥꯅꯦꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯕꯨ ꯀꯗꯣꯝ ꯊꯣꯛꯑꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯤꯑꯣ ꯃꯄꯥꯟꯗꯒꯤ ꯈꯕꯔ ꯑꯃ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯏ ꯏꯃꯥꯁꯦ ꯄꯥꯕꯣ ꯗꯥꯎ ꯑꯩꯒꯕꯣ ꯃꯤꯜꯀꯤ ꯁꯤꯜꯀꯤ ꯑꯦꯟꯖꯦꯜ ꯖꯦꯛꯀꯤꯅ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯁꯦꯔꯤꯌꯦꯜ ꯍꯦꯛꯇ ꯀꯧꯋꯦꯃꯤ
이뚜가 ꯂꯣꯏ ꯌꯥꯎꯈ꯭ꯔꯦꯃꯤ ꯂꯤꯌꯣꯅ ꯍꯦꯟꯖꯟꯈ꯭ꯔꯕꯣ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯆꯦꯟꯊꯣꯔꯛꯏ ꯖꯦꯀꯣꯕ ꯄꯥꯈꯠꯅ ꯍꯦ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯂꯤꯌꯣꯅ ꯗꯣ ꯄꯥꯕꯨꯡ ꯍꯟꯗꯛ MPSCꯅ ꯂꯧꯕ MCS ꯑꯦꯛꯖꯥꯝ ꯊꯥꯈꯤꯕꯗꯣ ꯑꯩ ꯈꯜꯂꯦ ꯖꯦꯛꯁꯟ ꯐꯔꯦ ꯐꯔꯦ ꯑꯗꯨꯅꯤꯗꯅ ꯃꯥꯏ ꯁꯟ ꯅꯪ ꯑꯃ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯉꯦ ꯏꯄꯥ ꯈꯔ ꯁꯥꯐꯔꯦ ꯑꯅꯤꯁꯤꯃꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯖꯦꯛꯀꯤꯅ ꯍꯦꯔꯥ MCSꯀꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ IAS ꯅꯦ ꯅꯆꯥꯅ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯕꯨ ꯂꯤꯌꯣꯅ ꯉꯁꯤ ꯈꯜꯂꯕꯅꯤꯅ ꯏꯟꯁꯥꯡ ꯑꯍꯥꯎ ꯑꯃ ꯆꯥꯁꯤ ꯂꯩꯔꯨꯔꯣꯗꯅ ꯂꯤꯌꯣ ꯍꯣꯏꯗꯦ ꯂꯩꯊꯣꯛꯀꯦ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯔꯥꯡ ꯃꯔꯥꯡ ꯂꯤꯌꯣ ꯊꯕꯛ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯔꯤ ꯁꯜꯀꯤꯅ ꯌꯥꯝꯕꯣ ꯅꯪꯅ ꯁꯨꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯕꯨ ꯊꯥꯖꯔꯨꯗꯦ ꯂꯤꯌꯣꯅ ꯀꯩ ꯍꯥꯏꯕ ꯅꯪꯗꯨꯗꯤ ꯊꯥꯒꯠꯄꯗꯅꯦ ꯊꯥꯗꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕꯩ ꯋꯥꯔꯕ ꯍꯣꯠꯅꯕꯗ ꯉꯝꯗꯕ ꯀꯩ ꯂꯩꯒꯦ ꯁꯜꯀꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯨꯡꯁꯤꯕꯣ ꯏꯁꯥꯅ ꯇꯥꯏꯕꯪ ꯐꯥꯎꯅꯔꯒ ꯃꯄꯥꯅ ꯊꯕꯛꯀ ꯇꯧꯔꯒ ꯒꯥꯔꯗꯀ ꯄꯨꯔꯒ ꯆꯠꯄꯗꯣ ꯎꯕꯗ ꯀꯌꯥꯗ ꯍꯔꯥꯎꯖꯔꯅꯤ ꯄꯥꯕꯨꯡ ꯍꯣꯏꯗꯒꯤ ꯍꯥꯏꯔꯒꯅꯦ ꯄꯩꯁꯥ ꯂꯧꯃꯟꯗꯅ ꯏꯀꯥꯏꯔꯕꯅꯤ ꯁꯤꯗꯒꯤꯗꯤ ꯈꯨꯠꯇ ꯁꯦꯜ ꯊꯣꯛꯑꯅꯤ ꯅꯪꯁꯨ ꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅꯤ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯃꯧꯁꯤꯡ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯂꯞ ꯄꯨꯈꯠꯂꯝꯃꯤ ꯃꯥꯔꯁꯤꯅ ꯏꯃꯥꯁꯦ ꯇꯧꯔꯤꯕ ꯂꯤꯂꯥ ꯑꯁꯤ ꯄꯦꯜꯂꯦꯗꯀꯣ ꯃꯣꯏꯕꯨ ꯈꯔ ꯀꯥꯟꯅꯔꯒꯗꯁꯨ ꯄꯣꯛꯎꯗꯅ ꯃꯔꯛꯁꯤꯗ ꯃꯧ ꯌꯥꯏꯃꯁꯨ ꯍꯦꯛ ꯃꯕꯨꯛ ꯌꯦꯅ ꯍꯦꯛ ꯇꯧꯈꯠꯂꯛꯏ ꯀꯣꯛꯀꯥꯁꯦ ꯉꯥꯎꯗꯣꯔꯤꯗ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ ꯃꯇꯝꯁꯤꯁꯨ ꯄꯨꯂꯞ ꯍꯦꯛꯇ ꯆꯠꯂꯦꯃꯤ ꯅꯣꯛꯇꯧꯗ ꯉꯥꯏꯔꯦꯗ ꯑꯩꯗꯤ ꯖꯦꯛꯁꯟ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡꯅ ꯈꯪꯂꯔꯣꯏꯅꯅꯦ ꯅꯥꯎꯐꯨꯝ ꯍꯥꯞꯅꯕ ꯆꯐꯨꯁꯦ ꯑꯩꯅ ꯍꯦꯛꯇ ꯂꯩꯔꯛꯑꯕꯅꯤ ꯑꯕꯦꯝ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯆꯐꯨ ꯃꯌꯥꯝꯗꯨꯗꯤ ꯑꯍꯨꯝ ꯈꯛꯇ ꯂꯩꯔꯛꯄ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯖꯦꯛꯁꯟ ꯃꯁꯦ ꯑꯩꯒꯤꯗꯅꯦ ꯀꯣꯟꯅꯗꯗꯅ ꯇꯧꯔꯤꯗꯣ ꯏꯆꯥꯒꯤꯗꯗꯤ ꯊꯣꯛꯍꯜꯂꯔꯣꯏꯒꯦ ꯇꯧꯕ ꯀꯅꯥ ꯈꯪꯅꯤ ꯑꯍꯨꯝ ꯊꯣꯔꯛꯑꯗꯤ ꯑꯕꯦꯝꯅ ꯕꯤꯁꯅꯨ ꯍꯥꯏꯍꯩꯗꯦꯅꯦ ꯅꯪꯕꯣ ꯊꯝꯃꯣ ꯌꯥꯔꯦ ꯖꯦꯛꯁꯟ ꯗꯣꯛꯇꯔꯅ ꯊꯥꯕ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯀꯥꯟꯅꯗꯥꯏꯅꯦ ꯃꯣꯏꯕꯨ ꯑꯗꯣ ꯉꯁꯤ ꯍꯦꯛꯇ ꯄꯨꯂꯞ ꯄꯨꯈꯠꯂꯝꯃꯤꯁꯤꯕꯨ ꯃꯥꯔꯁꯤꯅ ꯍꯣ ꯃꯧ ꯑꯍꯟꯅꯅꯦ ꯃꯕꯨꯛ ꯌꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯁꯨ ꯑꯩꯁꯨꯅ ꯍꯦꯛꯇ ꯇꯧꯅꯔꯛꯏ ꯑꯩꯗꯤ ꯒ꯭ꯌꯥꯟꯒ ꯉꯥꯎꯗꯅ ꯏꯃꯥꯁꯤꯒ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯦꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯕꯅꯤ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛ ꯂꯣꯏꯅ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯅ ꯄꯨꯁꯟꯈ꯭ꯔꯤꯁꯤꯅꯤ ꯖꯦꯛꯀꯤꯅ ꯑꯣ ꯏꯆꯥꯁꯤ ꯊꯥ ꯁꯨꯗꯅ ꯄꯣꯛꯇꯣꯏꯔꯣ ꯃꯥꯔꯁꯤꯅ ꯍꯦ ꯂꯥꯂꯛꯁꯤꯗꯅꯦ ꯁꯤꯃꯁꯨ ꯌꯥꯎꯗꯦ ꯌꯥꯎꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯗꯣꯛꯇꯔꯅ ꯌꯥꯅꯤꯕꯨ ꯍꯥꯏꯔꯗꯤꯅꯦ ꯌꯥꯗꯤ ꯌꯥꯔꯕꯅꯤ ꯅꯔꯁꯁꯤꯡꯅ ꯑꯉꯥꯡ ꯑꯃꯃꯝ ꯄꯝꯂꯒ ꯔꯨꯝꯗꯒꯤ ꯑꯉꯥꯡ 3 ꯄꯨꯊꯣꯔꯛꯏ ꯖꯦꯛꯁꯟ ꯇꯧꯔꯦꯗꯅ ꯐꯥꯏꯕꯣ ꯃꯥꯔꯁꯤꯅ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯅꯔꯁ ꯃꯦꯗꯥꯝ ꯃꯥꯔꯁꯤꯌꯥ ꯑꯉꯥꯡ ꯑꯅꯤ ꯑꯃꯅ ꯅꯨꯄꯤꯅꯤ ꯑꯃꯅ ꯅꯨꯄꯥ ꯃꯥꯔꯁꯤꯅ ꯁꯤꯁꯇꯔ ꯁꯤꯕꯨ ꯐꯥꯏꯕꯣꯛꯂꯣ ꯅꯠꯇꯦꯗ ꯃꯦꯗꯥꯝ ꯅꯃꯧ 3ꯒꯤꯅꯤ ꯄꯦꯁꯦꯟ ꯁꯜꯀꯤꯒ ꯃꯤꯜꯀꯤꯒꯗꯤ ꯅꯨꯄꯤ ꯑꯃꯃꯝ ꯄꯣꯛꯂꯦ ꯑꯗꯨꯒ ꯑꯦꯟꯖꯦꯜꯒꯤꯅ ꯅꯨꯄꯥ ꯁꯤꯅꯤ ꯁꯦ ꯑꯉꯥꯡꯁꯤ ꯂꯧꯕꯤꯍꯧꯔꯣ ꯖꯦꯀꯣꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯏꯁꯨ ꯅꯨꯄꯤ ꯑꯅꯤ ꯌꯥꯎꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯖꯔꯦꯗ ꯁꯦ ꯀꯗꯥꯏ ꯖꯦꯛꯀꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯑꯣꯏ ꯍꯥꯠꯇꯣꯛꯅꯔꯁꯤꯔꯣ ꯃꯥꯔꯁꯤꯅ ꯖꯦꯛꯀꯤ ꯅꯆꯥꯁꯤ ꯄꯥꯝꯃꯨ ꯂꯥꯎꯗꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯎꯅꯒ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯂꯤꯌꯣꯅ ꯏꯆꯥ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦ ꯖꯦꯛꯀꯤ ꯑꯉꯥꯡ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯃꯣꯟ ꯅꯣꯛꯏ ꯏꯃꯥꯁꯦ ꯅꯪ ꯑꯗꯨꯝ ꯄꯥꯝꯃꯨ ꯑꯩ ꯍꯩꯔꯣꯏꯕ ꯖꯦꯛꯀꯤꯒꯤ ꯋꯥꯈꯜꯗ ꯄꯥꯄꯥ ꯑꯥꯏ ꯑꯦꯝ ꯀꯃꯤꯡ ꯃꯥꯔꯁꯤꯅ ꯍꯦ ꯅꯆꯥꯕꯨ ꯄꯝꯕ ꯀꯩꯗꯧꯋꯦꯒꯦ ꯁꯦ ꯄꯝꯃꯣ ꯖꯦꯛꯀꯤ ꯃꯆꯥꯗꯨ ꯍꯦꯛ ꯄꯝꯕꯒ ꯑꯉꯥꯡꯗꯨ ꯀꯟꯅ ꯀꯞꯄꯛꯏ ꯖꯦꯛꯀꯤ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯏꯃꯥꯁꯦ ꯅꯪ ꯄꯝꯖꯔꯣ ꯑꯩ ꯉꯝꯃꯔꯣꯏ ꯃꯧꯁꯤꯡꯁꯨ ꯌꯨꯝꯗ ꯂꯣꯏꯅ ꯄꯨꯊꯗꯨꯅ ꯂꯩꯔꯤ ꯖꯦꯛꯀꯤꯗꯤ ꯃꯪꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯆꯥ ꯄꯝꯕ ꯈꯧꯇꯛ ꯆꯥꯔꯒ ꯂꯩꯔꯤ ꯖꯦꯀꯣꯕꯁꯨ ꯍꯔꯥꯎꯕꯅ ꯃꯁꯨ ꯅꯨꯄꯤ ꯐꯪꯕꯒꯤ ꯁꯣꯁꯇꯤꯒ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯆꯥꯎꯅ ꯇꯧꯈ꯭ꯔꯦ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯌꯥ ꯗꯧꯗꯧꯒꯤ ꯂꯤꯌꯣꯅꯥ ꯅꯨꯡꯁꯤꯕꯅ ꯍꯩꯃ ꯏꯃꯤꯂꯤꯁꯨ ꯅꯨꯡꯁꯤ
ꯑꯩ ꯌꯥꯝꯃꯨꯡꯖꯥꯗꯤ ꯀꯗꯥꯏ ꯀꯥꯏ ꯊꯝꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯖꯦꯀꯤ ꯏꯁꯨꯁꯦ ꯃꯤꯗꯨꯁꯨ ꯅꯨꯡꯁꯥ ꯌꯥꯏꯍꯜꯂꯨ ꯂꯥꯎꯅꯦ ꯏꯪꯊꯝꯊꯥꯒ ꯑꯣꯏꯕꯅꯦ ꯑꯉꯥꯡ ꯅꯥꯅꯤꯀꯣ ꯅꯨꯡꯁꯥ ꯈꯔ ꯌꯥꯏꯍꯟꯕ ꯐꯩꯀꯣ ꯁꯅꯥꯅ ꯏꯁ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯑꯕꯣꯛꯀꯤ ꯏꯁꯨ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯑꯩꯒꯤ ꯑꯕꯣꯛ ꯀꯧꯕꯕꯨ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈ꯭ꯔꯦꯗꯀꯣ ꯖꯦꯀꯣꯕ ꯇꯥꯈꯤꯅꯤ ꯄꯨꯟꯁꯤ ꯌꯥꯝ ꯁꯥꯡꯈꯤꯅꯤ ꯃꯥꯁꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯇꯧꯔꯗꯧꯅꯤ ꯍꯧꯅ ꯉꯥꯡꯅꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ ꯇꯥꯅꯕ ꯍꯥꯏꯔꯁꯨ ꯏꯌꯔꯄꯤꯁ ꯍꯩꯅꯗꯦꯅ ꯍꯦꯛꯇ ꯂꯧꯊꯣꯛꯏ ꯍꯣ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ ꯃꯥꯁꯤ ꯍꯦ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯑꯗꯨ ꯀꯟꯅ ꯂꯥꯎꯕꯕꯨ ꯑꯩꯕꯨ ꯅꯥ ꯄꯪꯕ꯭ꯔꯣ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯔꯦ ꯃꯥꯅ ꯑꯃꯨꯛ ꯑꯆꯨꯝꯕ ꯁꯥꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯖꯦꯀꯤꯅ ꯙꯥꯎ ꯃꯌꯨꯡ ꯍꯥꯟꯖꯤꯟꯗꯅ ꯐꯤꯔꯣꯜ ꯁꯤꯜꯂꯨꯕꯅꯦ ꯃꯃꯥꯅ ꯄꯝꯃꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯩꯅꯕꯨ ꯍꯦꯛ ꯄꯝꯃꯕ ꯌꯨꯡ ꯍꯥꯟꯖꯤꯟꯕ ꯊꯤ ꯐꯥꯏꯖꯤꯟꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯦ ꯃꯥꯅ ꯐꯤ ꯍꯣꯡꯕꯗꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨ ꯈꯪꯉꯨ ꯌꯥꯏꯃ ꯅꯣꯏ ꯑꯍꯨꯝ ꯍꯣꯠꯅꯕꯗꯅꯦ ꯅꯄꯥꯕꯨꯒ ꯅꯃꯥꯁꯤꯒꯁꯦ ꯌꯥꯝ ꯋꯥꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯈꯔ ꯈꯪꯕ ꯍꯧꯔꯕ꯭ꯔꯣ ꯈꯪꯕꯗꯤ ꯍꯥꯏꯔꯨꯅꯨ ꯈꯤꯔꯦ ꯍꯟꯗꯛꯁꯨ ꯑꯦꯛꯖꯥꯝ ꯊꯥꯔꯣ ꯑꯩ ꯂꯥꯏꯔꯤꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯥꯗ꯭ꯔꯤ ꯃꯊꯪꯗ ꯁꯣꯏꯗꯅ ꯊꯥꯔꯒꯦꯗ ꯍꯣꯏ ꯑꯉꯥꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯊꯪ ꯅꯦꯅꯥ ꯇꯥꯅ ꯊꯥꯔꯣꯀꯣ ꯏꯁ ꯏꯃꯤꯂꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯦꯗ ꯅꯨꯡꯁꯤꯕꯅ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤꯅꯦ ꯕꯦꯠ ꯑꯣꯏꯗꯧꯔꯤ ꯅꯨꯡꯁꯤꯗꯦ ꯖꯦꯃꯤ ꯃꯄꯥꯕꯨ ꯌꯦꯡꯂꯒ ꯅꯣꯛꯑꯒ ꯃꯈꯣꯡ ꯃꯆꯥꯗꯨ ꯐꯤꯇꯤꯡ ꯀꯥꯎꯋꯦ ꯖꯦꯀꯤꯅ ꯐꯛꯇꯨꯗꯅꯦ ꯅꯊꯤ ꯐꯥꯏꯖꯤꯟꯒꯦꯔꯥ ꯀꯥꯎꯒꯦꯔꯥ ꯊꯤꯟꯒꯦꯔꯥ ꯇꯨꯒꯦꯔꯥ ꯅꯪ ꯊꯣꯛ ꯇꯧꯔꯣ ꯑꯩ ꯉꯥꯛꯇꯅꯦ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯃꯨꯒꯦ ꯃꯥꯔꯁꯤꯅ ꯕꯥꯕꯣ ꯆꯥꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯑꯕꯣꯛꯀꯤꯁꯨ ꯊꯝꯃꯒꯦ ꯍꯣꯏ ꯊꯝꯃꯣ ꯏꯕꯨꯡꯉꯣꯗꯤ ꯍꯜꯂꯛꯑꯕ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯤ ꯄꯥꯕꯨꯡ ꯋꯥꯀꯔꯁꯤꯡꯒꯤ ꯇꯣꯂꯣꯞ ꯄꯤꯔꯨꯅꯤ ꯍꯥꯏꯔꯝꯕꯅꯤ ꯐꯔꯦ ꯃꯥꯁꯨꯅꯦ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯁꯤꯅ ꯋꯥꯏ ꯁꯪꯉꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯀꯩ ꯀꯥꯟꯅꯅꯕ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝꯁꯦ ꯃꯥꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯅ ꯐꯩꯗ ꯏꯄꯥꯒꯤꯁꯨ ꯄꯦꯟꯁꯟ ꯆꯥꯎꯅ ꯂꯥꯛꯏ ꯅꯃꯥꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯃꯤ ꯑꯣꯏꯕ ꯌꯥꯎꯔꯦ ꯃꯈꯣꯏ ꯑꯍꯨꯝꯕꯨꯅꯦ ꯆꯞ ꯃꯥꯟꯅꯅ ꯃꯤ ꯑꯣꯏꯅꯅꯕ ꯁꯤꯟꯕꯤꯔꯝꯃꯗꯤ ꯌꯥꯔꯦ ꯃꯥꯔꯁꯤꯅ ꯍꯣꯏ ꯄꯥꯕꯨꯡ ꯃꯥꯔꯁꯤ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯣꯠꯅꯔꯤ ꯖꯦꯛꯁꯟꯁꯨ ꯒꯦꯠꯇ ꯒꯥꯔꯤ ꯊꯧꯖꯤꯟꯗꯨꯅ ꯆꯪꯂꯛꯂꯦ ꯃꯁꯨ ꯃꯌꯥꯝꯁꯤꯗꯤ ꯅꯨꯡꯁꯥ ꯌꯥꯏꯅ ꯌꯥꯝ ꯊꯨꯅ ꯆꯥꯎꯗꯣꯔꯤ ꯍꯦ ꯏꯕꯨꯡꯉꯣ ꯅꯪ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯃꯕꯣ ꯍꯣꯏ ꯄꯥꯕꯨꯡ ꯍꯩꯃ ꯃꯁꯨ ꯏꯃꯦꯂꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦꯗ ꯄꯤꯛꯄꯁꯨ ꯃꯥꯅ ꯏꯄꯤꯛ ꯇꯨꯝꯕꯅ ꯐꯔꯤꯕ ꯑꯩꯈꯣꯏ ꯌꯥꯝꯃꯨꯡꯆꯥꯁꯤ ꯄꯝꯒꯦ ꯏꯌꯥ ꯏꯁ ꯅꯣꯛꯄꯒ ꯍꯩꯔꯤꯅꯦ ꯃꯁꯛꯁꯤꯒ ꯃꯁꯤꯃꯗꯤꯅꯦ ꯂꯥꯎꯔꯤꯁꯨ ꯅꯣꯏꯁꯨ ꯑꯝꯍꯥꯅꯤ ꯏꯕꯨꯡ ꯑꯆꯧꯕ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯖꯣꯏꯟ ꯇꯧꯅꯤ ꯍꯥꯏꯒꯦ ꯂꯤꯌꯣꯅ ꯄꯥꯕꯨꯡ ꯃꯊꯪ ꯊꯥꯗ ꯇꯧꯅꯤ ꯍꯥꯏꯕꯅꯤ ꯐꯔꯦ ꯅꯪꯕꯨ ꯊꯕꯛ ꯆꯠꯄꯗ ꯁꯦꯠꯅꯕ ꯅꯐꯤ ꯅꯔꯣꯜꯒ ꯂꯩꯔꯕꯣ ꯂꯤꯌꯣꯅ ꯂꯩꯗ꯭ꯔꯤꯗ ꯀꯥꯏꯗꯩꯅꯣ ꯆꯠꯊꯣꯛꯄꯒ ꯁꯪꯗꯦ ꯇꯧꯔꯤꯁꯦ ꯖꯦꯛꯁꯟ ꯅꯆꯤꯟ ꯅꯅꯥꯎ ꯆꯠꯂꯒ ꯂꯩꯔꯨꯔꯣ ꯀꯩꯗꯧꯔꯒꯦ ꯍꯥꯊꯨ ꯇꯧꯅꯨꯀೋ ꯂꯤꯌꯣꯅ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯔꯦꯟꯂ ꯍꯌꯦꯡꯂ ꯆꯠꯂꯒꯦ ꯑꯗꯣ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯉꯁꯥꯏ ꯆꯥꯗꯨꯅꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯇꯜꯂ ꯀꯩꯅꯣ ꯑꯩ ꯑꯝꯇ ꯆꯥꯔꯨꯒꯦ ꯍꯣꯏ ꯆꯠꯂꯣ ꯆꯥꯎꯔꯣ ꯅꯥꯎ ꯅꯪꯁꯨ ꯂꯥꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯑꯣꯗꯅ ꯏꯗꯤꯁꯅ ꯍꯣꯏ ꯖꯦꯛꯀꯤꯅ ꯑꯩꯁꯨ ꯂꯥꯝꯃꯦ ꯑꯩꯒꯗꯤ ꯍꯧꯕꯤꯕ ꯅꯠꯇꯦꯅꯦ ꯉꯥꯏꯈꯣ ꯂꯤꯌꯣꯅ ꯍꯧꯗ꯭ꯔꯁꯨꯅꯦ ꯉꯥꯡꯅꯔꯤꯁꯦ ꯇꯥꯔꯗꯤ ꯀꯣꯛ ꯂꯥꯎ ꯇꯨꯝꯅꯤ ꯍꯥꯏꯕꯗꯨꯗ ꯍꯥꯏꯗꯕꯅꯦ ꯖꯦꯛꯀꯤꯅ ꯉꯥꯏꯈꯣ ꯁꯦꯟꯗꯜ ꯃꯔꯤꯒ ꯂꯣꯏ ꯇꯠꯂꯦ ꯅꯣꯏ ꯇꯥꯟꯅꯕꯗ ꯉꯥꯏꯈꯣ ꯂꯩꯔꯝꯃꯣ ꯑꯝꯇ ꯇꯣꯡꯉꯛꯀꯦꯕ ꯖꯦꯛꯁꯟ ꯃꯁꯤꯃꯅꯦ ꯃꯁꯥꯁꯤ ꯐꯦꯡꯈꯤꯕꯁꯤꯅ ꯖꯦꯛꯀꯤꯅ ꯉꯥꯡꯕꯤꯌꯨ ꯍꯥꯏꯗꯦ ꯅꯁꯨꯗꯨꯁꯅꯨ ꯖꯦꯀꯣꯕ ꯃꯆꯤꯟꯁꯤ ꯌꯦꯡꯉꯨꯍꯦ ꯃꯁꯤꯕꯨ ꯀꯗꯣꯝꯗ ꯊꯣꯛꯑꯗꯣꯏꯅꯣ ꯃꯤ ꯃꯣꯏ ꯑꯍꯨꯝꯗꯨ ꯇꯟ ꯆꯥꯔꯨꯅꯤꯅ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ